Manipurna India da tillaba 1949 gi matungda Manipur gi matik mayai pumnamak India government na muthatnaba honaraga lakhibani. India dagi hana maning makha tamduna kanagi sumikha pondana maning tamna lengak charamba Manipur kauba lamdam asibu namlaw lokshin biduna North East region asomda Purbachal semduna matam adugi Arunachal Pradesh, Mizoram, Nagaland gumna Assam gi district ama oihanduna Manipur asi muthatnaba hotnaba yabo hotnaramlabani. India government na North East region asige state sing asida furup amaga khanahanba irang thohanba masina furup khoding makke identity politics sanahanduna India government ge aronba policy ama oiraga lakli. Hiram masida amuktang nainase amade khangminase. Ngasi aigi video sita soikhiba lankhiba yaorabasu ngakpiu haina haijari midyeng taminarase. 1947 da Manipur ase British ke loilam lengak tagi maning tamle South East Asia da kanagi sumikha pondana masagi constitution lejaduna maning tamna lengak charami. 1949 da India gi fiwanungda namduna tilli masigi matungda Manipur asi hana lejaram balengak tagi India gi makhada hek laikhibadagi yamna hanthaba thak haibada oirami. Adubu matamdugi Manipur gi praja singna akanba ihau hobadagi thak khara amuk wangkhatkibani. Haibadi Manipur asi India da hek tin khibaga ahanbada yamna nemba thaki part C state oirami. Madugi matungda territorial council amuk lingkhatli. Union territory amuk oire ikoon konbada 1972 da statehood fangkhibani. Adubu India da hek tin khibadagi sanglaba matam asida Manipur asi ngasi fawba India government na midyeng sangbidraba sotharaba state ama oiduna lakli. Aikhoi praja miyam sina ngasi fawa pen na lakhibagi maram singi manungda matam amada masagi constitution leijaduna thak wangna leirambadagi India ka punkhibadagi political status ase aduki matik thak nemkhibani. India gi state amani haina mamingtagi oina map ta yawbagumna hanna tuna yengbiraktraba yamna tona ngasi fawba India government gi makhada leirakli aduga hena thamoi sokliba asina loilam mapu British sahib singna thadoktuna chatkhrabasu jab manana India gi mayang kwak lamboi singna mohut chinduna khukkan panggan leijaramba iramdam Manipur asibu namthanaba honarakpa masigi mahaina lamdam asida mitok miyancha kayagi mafam ohelakhiba nungsi chanana hingminaramba furup sing asibu amaga singjep thananaba sinbiramba aikhoigi pothok loina manghanduna mapalgi pothokna mahut chilhanduna hiram khudimakta mipal tangba lamdam ama ohelakhiba masigi pen raba mayamsina maigi chingum pokhairaktuna lamdam sigi marai pak mapurupu nungsijaba naha kayana khutta khulai paiduna ningtam lanmi mayam ama tholaktuna mathong huktraba India government gi mayokta lan hauduna state asita irang leiba lamdam ama 1980 aduwaidagi fajana uba horakhi. Masigi matungdani drugs ki wathok amade aikhoi masel kanglup tinaba yadana hatna sunaba horakhiba ethnic nationalism amadi purpur ki oiba identity politics tawba horakhiba. Masi pumnamak asi India lengak ki aronba policy ngaktani. Manipur asi ngasi fawbada lepa leitaba wathok lanthokna pik thalaga lakli. Miyam gi ihausu tawba yaba tawi adubu masigi kanaba mahidi irei leiramde. Masigi maram haiba taragadi Manipur asi mamingtagi democracy ni civil administration leite tasengna military administration amagumbani. India gi atopa state singna yingbiu democracy gi wahanthok phajana khangduna micham miyam na general strike tawba rally chatpa sit in protest tawbana chingba kaya tawbada miyam gi demand pithokpa ingna tapna santi leina wari sabiba India gi atopa state kharada adumak uba fangli. Adubu Manipur da di miyamna hena khangbiramlagani state government leirabasu miyam gi ihau ama hek lakpaga khanabagi mahutta namtharage ngaktani. Lengaki achanba manai police singsu mama leibaktagi angamba singi yathangna hena lumna logjaduna mama oibi macha mana oibi Semjariba micham singda atamna na onsinduna chikli basini masibu karamba lamdamda ubibage
ꯃꯈꯣꯏꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯝꯒꯗ꯭ꯔꯥ? ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯉꯥꯛꯆꯔꯝꯕ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯝꯂꯧ ꯂꯧꯁꯤꯟꯕꯤꯗꯨꯅ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯣꯝꯗ ꯄꯨꯔꯕꯥꯆꯜ ꯁꯦꯝꯗꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯤꯖꯣꯔꯥꯝ, ꯅꯥꯒꯥꯂꯦꯟꯗꯒꯨꯝꯅ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯨꯊꯠꯅꯕ ꯉꯜꯂꯤꯉꯩꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯂꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯐꯥꯎ ꯑꯣꯏꯍꯟꯗꯅꯕ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯀꯥꯏꯅꯊꯪꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯣꯏꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯁꯠ 5 years ꯄ꯭ꯂꯥꯅꯤꯡꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ, ꯆꯍꯤ 5ꯗ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯎꯈꯠꯍꯟꯕ, ꯆꯍꯤ 5ꯗ ꯁꯔꯚꯤꯁ ꯁꯦꯛꯇꯔ ꯆꯥꯎꯈꯠꯍꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯇꯧꯕ ꯌꯥꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯔꯝꯗꯦ꯫ ꯂꯣꯏꯂꯝ ꯂꯩꯕꯥꯛꯀꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯣꯛꯁꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯅꯤꯡꯇꯝ ꯏꯍꯧ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯅꯝꯊꯅꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯍꯦꯟꯕ ಮಿꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯗ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯗ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯒ ꯐꯤꯚꯝ ꯐꯔꯛꯄ ꯌꯥꯕ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯇꯧꯕꯒꯨꯝꯅ ꯁꯤꯐꯥꯏꯒꯤ ꯁꯛꯇꯤꯅ ꯅꯝꯊꯒꯅꯤ, ꯑꯣꯠꯀꯅꯤ, ꯅꯩꯒꯅꯤ, ꯃꯁꯤꯗ ꯂꯣ ꯐꯥꯎꯕ ꯂꯣꯏꯂꯝ ꯂꯣ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯍꯧ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯀꯔꯤꯗ ꯇꯥꯏ? ꯀꯨꯀꯤꯁꯤꯡꯁꯦ ꯐꯥꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯅꯤꯡꯇꯝ ꯏꯍꯧ ꯑꯁꯤ ꯅꯪꯊꯕ ꯍꯥꯏꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡ ꯂꯣꯏꯅꯃꯛꯇꯅꯤ꯫ ꯁꯨꯞꯅꯈꯛꯀꯤ ꯑꯊꯦꯡꯕꯗ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯛꯄ ꯁꯤꯛꯀꯤꯝ ꯁ꯭ꯇꯦꯠ ꯈꯛ ꯅꯠꯇꯅ ꯑꯃꯗꯤ ꯂꯥꯟ ꯍꯧꯔꯝꯕꯁꯤꯡ ꯇꯣꯛꯂꯒ ꯒꯚꯔꯟꯃꯦꯟꯠꯗ ꯆꯪꯖꯔꯛꯄꯁꯤꯡ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯜꯂꯤ꯫ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯍꯟꯗꯨꯅ ꯏꯔꯥꯡ ꯂꯩꯍꯜꯂꯤ꯫ ꯏꯊꯅꯤꯛ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯍꯜꯂꯤ꯫ ꯔꯤꯂꯤꯖꯟ ꯑꯃꯗꯤ ꯀꯥꯁꯀꯤ ꯃꯤꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯝꯕ ꯃꯔꯤ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯇꯣꯉꯥꯟ ꯂꯩꯇ꯭ꯔꯕꯗꯤ ꯂꯣꯟ, ꯅꯥꯠ, ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯈꯠꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥ ꯀꯨꯀꯤ, ꯃꯩꯇꯩ ꯄꯥꯡꯒꯜ, ꯃꯩꯇꯩ ꯀꯨꯀꯤ ꯈꯠꯅꯍꯜꯂꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯏꯁꯇꯔꯟ ꯅꯥꯒꯥꯒ ꯑꯇꯩ ꯅꯥꯒꯥꯁꯤꯡꯒ ꯈꯠꯅꯍꯜꯂꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯔꯤꯌꯥꯡꯒ ꯃꯤꯖꯣꯒ ꯈꯠꯅꯍꯜꯂꯤ꯫ ꯃꯦꯘꯥꯂꯌꯥꯗꯅ ꯈꯥꯁꯤꯒ ꯅꯟ ꯈꯥꯁꯤꯒ ꯈꯠꯅꯍꯜꯂꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯆꯛꯃꯥꯒ ꯍꯖꯣꯡꯒ ꯈꯠꯅꯍꯜꯂꯤ꯫ ꯑꯁꯥꯝꯗ ꯑꯍꯣꯃꯤꯌꯥ, ꯕꯣꯔꯣ, ꯗꯤꯃꯥꯁꯥ ꯇꯣꯏꯅ ꯈꯠꯅꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯥꯜꯍꯧꯕ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯁꯨꯞꯅꯈꯛꯀꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯗ꯭ꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯅꯠꯇꯅ꯫ ꯃꯁꯤꯅꯅꯤ ꯏꯔꯥꯡ ꯋꯥꯊꯣꯛ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯤꯕ꯫ ꯃꯁꯤꯅ ꯀꯨꯀꯤ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯍꯪꯒꯠꯅ ꯌꯦꯡꯂꯕꯗ 1959ꯗꯒꯤ 1960ꯗ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯈꯤ꯫ 1992ꯗꯒꯤ 1995 ꯐꯥꯎꯕ ꯅꯥꯒꯥ ꯀꯨꯀꯤ ꯂꯥꯟ ꯊꯣꯛꯈꯤ꯫ 1997ꯗꯒꯤ 1998 ꯐꯥꯎꯕ ꯀꯨꯀꯤ ꯄꯥꯏꯇꯦ ꯂꯥꯟ ꯊꯣꯛꯈꯤ꯫ 2003ꯗꯒꯤ 2004 ꯐꯥꯎꯕ ꯑꯁꯥꯝꯗ ꯀꯨꯀꯤ ꯀꯥꯔꯕꯤꯒ ꯂꯥꯟ ꯊꯣꯛꯈꯤ꯫ 2003ꯗ ꯑꯃꯨꯛꯁꯨ ꯀꯨꯀꯤ ꯗꯤꯃꯥꯁꯥ ꯏꯔꯥꯡ ꯊꯣꯛꯈꯤ꯫ 2023ꯗꯅ ꯑꯃꯨꯛ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯃꯨꯛꯅꯕ ꯏꯔꯥꯡ ꯆꯍꯤ 2 ꯍꯦꯟꯅ ꯇꯧꯍꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯨꯀꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯇꯛꯃꯗꯣ ꯍꯧꯖꯤꯛ ꯀꯜꯂꯕ ꯂꯥꯟꯐꯝ ꯆꯠꯊꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇꯅ ꯆꯤꯠꯇꯥꯒꯣꯡ ꯔꯤꯖꯟꯗ ꯀꯨꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯒ ꯑꯀꯟꯕ ꯂꯥꯟꯐꯝ ꯆꯠꯊꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ 1995ꯗ ꯃꯣꯔꯦꯗ ꯀꯨꯀꯤ ꯇꯥꯃꯤꯜꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯣꯔꯦꯗ ꯇꯥꯃꯤꯜꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 15,000ꯒꯤ ꯃꯌꯥꯗ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ 3,000 ꯐꯥꯗ꯭ꯔꯦ꯫ ꯀꯨꯀꯤ ꯇꯥꯃꯤꯜ ꯂꯥꯟꯗ ꯀꯨꯀꯤꯅ ꯇꯥꯃꯤꯜ ꯃꯆꯥ 7 ꯍꯥꯠꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯩꯇꯩꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯅꯤ, ꯃꯥꯡꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯋꯔ ꯂꯧꯊꯣꯛꯇꯨꯅ
ꯁ꯭ꯇꯦꯠꯅ ꯗꯤꯜ ꯇꯧꯍꯟꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯁꯤ 2005 ꯑꯗꯨꯋꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯅ ꯃꯔꯨ ꯑꯣꯏꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ 23 ꯃꯨꯛ ꯑꯁꯤ KNO ꯑꯃꯗꯤ UPF ꯍꯥꯏꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ꯫ ꯃꯈꯣꯏꯅ ꯅꯥꯒꯥ ꯂꯥꯜꯍꯧꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯤꯌꯥꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯥꯔꯥꯃꯤꯂꯤꯇꯔꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯩ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ꯫